Meaning Tabiru Kwaipuno, Image Tivina Taram, Okshabogalina, Rajesh Kumarna, Krumjari, Nasigi, Maruga Pauda, Awanba Kunai, Amagidamak, Naha Singbotona, Hapa Matautai, Haina, Manipuri Governor Ajay Kumar Bhalana, Fondokre. India ki Humbudrama Palak Suba Independence Day Gia Mangoinana, Manipur ki Tongan Tongan ba, Mapam Singh da Har Ghar Tiranga gi Thorum Singh, Panthok Nari, Winana. India ki Pusilakpa Potlam Singh da Tariff Sad Yang Kai Logani Haina, Lautok Kibada, India ki Manufacturer Singh, Amadi US Client Singh, Awaba Mayok Nare Haidi. Mupungoy Pau, Logirasi. Awanba Kunai Amagidamak Naha Singbu Tauna Hapa Matautai Apaba Tunglamsat Amagidamak Naha Singna Mangthana Taudang Lobusangi Haina Manipuri Governor Ajay Kumar Bhalana Pundokre Wapama Singasi Palace Compound Labor City Convention Center da National AIDS Control Organization Gimityang Makada Manipur State AIDS Control Society na Sinduna Pangthokpa International Youth Day Palan Thorongamay Lainana Pundokibani Thorunga Mari Lainana. Manipuri Governor Ajay Kumar Bhalana intensified information, education and communication IEC campaign su Hodoke. Thorongi Athoiba Mitunglen Yorol Piraduna Governor Hai Chahi Asigi Oina Pangtok Liba International Youth Degi Tim Oiba Local Youth Actions for the SDGs and Beyond Haiba Wahi Pareng Asimak Yamna Wan Tok Laiba Amani Malem Gimapam Kaya the climate change, unemployment, health crisis Amadi, inequality gi Watok Kaya Mayok Nari Adabu Tangnariba Watok Amadi Kudong Sadaba Kaya Asigi Solution Puruk Naba Kunai Amada Hingmin Nariba Mipung Kuding Magna Taudang Lominaba Haiba Siam Maru Oiba Ama Oiri Awan ba ohong ba kunay ama purak na ba hot na ba da hawalak liba naha singna agent ama oina thaudang lobus sangi afaba tunglamchat amagidabak naha singbu thona hapa mathautai chakot pa India ama oina na ba pandam da changsilak liba khongthang kaya asigi mai pak panatraga pak ta haiba asi leibak asigi naha singna logudar ba thaudang makha poli Kumja Lisingani Contra Pauda Sustainable Development Goals ki Tamliba Pandam Kaya Asi Yaunanaba Hotnaba that Naha Singi Taudang Shauna Lake Mahana Makata Raduna High National AIDS Control Organization Nakogi Makada Manipur AIDS Control Society Maxna Sinduna Ngasidagi Hodok Liba Intensified Information Education and Communication IEC Campaign Asimak Apaba Kongtang Amani Haina Lowi HIV AIDS Haiba Asi matam sana yang horabadi layeng chathabaya haibasi miyam da khangan ba mathautai ICBS ka sagon raba mioi sengbu hantana yeng bagi chatnabi ama oina laiba stigma asi kunai asidagi man kinarba awareness piba am changi national HIV prevalence data da Manipurna ahub subada leiba thengnari adubu masi antharakna naba HIVs ki matangda hogulak liba mirol da wakhal losing tahanaba awareness yauna mathok taba thorang sing pakhat pagi tangai phadaba kaya leiri tinjang kajang daba khetnaba leitaba chakot pakhunai amagidama aikoi khudingmak angamba thodang lominasi fondoki From Aduda Manipur ki Chief Secretary Punit Kumar Goyal, Health and Family Welfare Commissioner Suman Singh Loinana, Manipur Lenga ki makok thomo official Singh na saruk ya ki bagal Loinana, handheld X-ray machine Singh District Authority Singh da kusinaki. Ngasi hodok liba intensified information, education and communication IEC campaign ki saruk ama oina miyam the awareness pure back rally amasu governor na lamthaki. Truth is, 65% of these goals are achieved locally. That's why empowering youth and at community level is not optional, it's essential. Young people are not just beneficiaries of development, they are agents of change. Rather, they are people for the future. Manipur Lengaki Department of Art and Culture na Sinduna Har Ghar Tiranga 2025 campaign ni saruk ama oina Tiranga Concerts konung mamang laiba Manipur State Film Development Society ki Palace Auditorium da pangthokre
थोरम अदुदा गवर्नर अजय कुमार भलाना अथोइब मीटिंग ओइना सरुक याखिबो लोइना चीफ सेक्रेटरी पुनीत कुमार गोयल डीजीपी राजीव सिंह लेंगा की मकोक थोम ऑफिसर सिंह अमदी एमएलए सिंह सु सरुक याखी थोरंग मरी लेना गवर्नर ना हाई लेबाक असिगी मिजेंग सानब प्राइम मिनिस्टर मोदी की लिसिंग मखादा लेबाक असिना निंखा तमलक चाही हुमरा मंगा सुरक खिबगी पाल थोरम पांगथोक्तुना लाकली आजाद दीका अमृत महोत्सव पाल थोरमगी मखा चथरक 2047 फाउगी मनुंगदा ngasi naharol sing asina leibak asibu lusingduna malemgi khwaidagi chawkatpa ama oinanaba mityeng amada prime minister gi mityeng makhada chathari phongdoke mahakna makha taraduna hai aikhoigi leibak asigi piral asina sovereignty strength amadi inspiration oiduna aigi thamoida sagon aduna leibak asibu chawkat lambi ama sengwatpada punna changchin minaduna saruk yaminasi ina khulaba manipur gi nat amadi culture na leibak asigi thadok naba yadaba masek mangao ama oiduna lakli pangthok liba har ghar tiranga campaign asida amughana leibak asi chawkhatpa santi leiba mai pakpa amagidamak leibak asigi phiral asi matol lomna paihanba miyamna punna naunana wasak lomina si phondokhi thorom aduda Sri Sri Bal Mukunda Deva Music College na leibak ningba isai Lanthoki Bogaloina, Manipur University of Culture, Manipur University, Amadi Government Dance College na choreograph Tauba Zagoi Singh Utki. State asida mayai kaba nisagi mayokta lengak na changchil liba khongjang asida micham praja natraga lengak ki thabak tawwa mi oirbasu makhoigi mathakta chapchaba lokhatpham thokpa thabak sing lokhat kani haina state asigi director general of police DGP Rajiv Singh na phongdokre wafam asi indiana maning tamba palaki humrama palak suwa Independence Day tharomgi mangoinana Manipur Police Department silangduna hata kangjebung dagi state asigi governor yauna security advisor chief secretary amadi DGP na lamtha khiba har ghar tiranga bike rally gi tharomda Pomishinga police personnel manga suspend tokhibaga mari lenana hangkhiba wahang amada phongdokhibani Police amadi Yas Department dagi bike chamaga contract rate yauna lebak asigi tongan mafam kaya dagi lakpa biker club tranipan gi bike chanipan marifu punna bike lising amaga chupna tare na saruk yaduna Khongjong War Memorial Complex fawwa chatkadaba rally adu lamthabagi thoram aduda state asi governor Ajay Kumar Bhala Chief Secretary Punit Kumar Goyal Secretary Advisor Kuldeep Singh Amadi Police Department gi makok thongba officer kaya saruk yakhi thorom aduda DGP Rajiv Singh IPS na makha taraduna state asikhak natana leibak asigi North East state singda drug case ka mari leinaba thabak singda kupna yengsinduna thabak kaya paikhatli madugi manung channa state asida su thabak kaya paikhatli masida natana law and order gi issue su leire adum oinamak police bu oirabasu micham amabu oirabasu drug case ka mai leinaramba tarabadi makhoi mathakta lokhatpham thokpa thabak sing lokhat kani haiki amadi ngasi pangthokliba bike rally asi leibak asigi damak thawai thakraba singdugi masak khangba amadi ningsingba oina pangthokpani asigumlaba thoram asida harau tayambaga loinana saruk yariba khudingmak pusu thagat wahai e phongdokhi of the youth, the generations, future generations of the state and the country, and we will be absolutely ruthless in dealing with this. Whether it be criminals, whether it be people who are not supposed to do all this. So let me make it clear that the fight against drugs will go on irrespective of who is involved in this. Thank you, sir. Best wishes for 15 August. Thanks. Ngasi District Administration Jiribam na District Police 87 Battalion CRPF Assam Rifles na sinduna har ghar tiranga campaign gi saruk ama oina tiranga bike rally ama Jiribam gi Deputy Commissioner Jiribam Krishna Kumar IS na paragi Irawat complex gi lamthakre
Sorakna Bike Maipudra Rom Saruk Yakiba Rally Asi 87th Battalion CRPF Ki Sanjay Singh Nalusing Ki Deputy Commandant Amadi District Administration Jiri Bamgi DC Krishna Kumar Nasu Vaik Kuntra Rom Lusingduna Saruk Yaki Rally Asida Maru Oina Patriotism Amadi Nationalism Gi Wakalonda Mission Praja Forces Singda Message Piduna Hena Mari Fananaba Sinba Thoromni Superintendent of Police Jiri Bam Senmi Ramror MPS Additional Deputy Commissioner Jiribam T.S. Manoranjan Singh MCS DFO Jiribam E. Nirmala Chanu MFS SDO Jiribam L. Tarajit Singh MCS JDO Jiribam T.S. Amurasi Chanu EO JMC M. Surjit Singh Amadi District Level Officers DLO Singh Puning Thawat Pagaloina Thagaki Tiranga Bike Rally Asi DC Office Complex the Lotion Ki Ngasi Jiribam District Deputy Commissioner Jiribam Krishna Kumar IS ki Lusing Makada Har Ghar Tiranga campaign ki Saru Ama Oina 79th Independence Day ki Thorang Tobo Oina Jiribam High Secondary Ground Game Apam Singda Social Service ki Thoram Pangtokre Amadi Full Dress Parade Rehearsal Supang Mapung Fana Pangtoki Ngasige Social Service Camp Asida District Police ki Personnel Sing Staff Sing Jiribam Municipal Council ki Official Sing Amadi District Level Officers Sing to Saruk Yaki Social Service ki Saruk Ama Oina Leveling Grass Cutting Waste Collection Amadi Sweeping Su Pangtoki Lebak Sin Batungna Pangtok Liba Har Ghar Tiranga Campaign ki Saruk Ama Oina Deputy Commissioner Jiribam Krishna Kumar IS na Luching Duna Jati ki Firal Paiduna Jiri Makaithil Fawusat ki Matungda Jiribam High Secondary School ki ground da Lucian ki Thoram Asida Superintendent of Police Jiribam Senmi Ramror MPS Assistant Deputy Commissioner Jiribam T.S. Manoranjan Singh MCS Additional SP Jiribam S. Gorchan Singh MPS Deputy Commandant 7th IRB Thangjam Sanatomba MPS SDO Jiribam L. Tarajit Singh MCS JDO Jiribam T.S. Amurasi Chanu JMC ki EO M. Surjit Singh DLO Singh Amadi JMC ki Staff Singh Chu Saruk Yaki Pangthokadariba Umdramapan Suba Independence Day ki Full Dress Parade Rehearsal Amasu Jiribam High Secondary Ground Jiribam District Police 7th IRB Amadi 87th Battalion CRPF ki Instruction Makhada Pangthoki Parade Commander SDPO Jiribam Nur Kamal Saik MPS na Oiki Punna Participation Contingent Tarani Toina Saruk Yaki 87th Battalion CRPF 7th IRB Jiribam Police Combined NCC Boys Amadi Girls Jiribam High Secondary Boys Amadi Girls Contingent Jiri College Boys and Girls Contingent RK Sanatombi School Boys and Girls Contingent 87th Battalion Assam Rifles Band Contingent Amasung Jiribam Forest Division ki Contingent Singh Susaruk Yaki Amarom da DC Jiribam na chair Lauduna District Level NCORD Committee ki meeting amasu ngarang DC Office Chamber da pangthokre meeting aduda hojik Jiribam gi leiriba security ki phibam da khananai nakhi SP Jiribam CO 87 Battalion CRPF CO 38 Battalion Air CO Singh deployed in Jiribam District CO 7th IRB ADC Jiribam Additional SP Jiribam SGO Jiribam Divisional Forest Officer Jiribam Amadi NCOR Digi DLO Singh Member Singh Su Saruk Yaki Center na Manipur kaina na basilak labadi tumina lairoi chapchana mayok nagari haina lamlai SG MLA KH Ibom Sana Phondokre Wapamasi BJP Lamlai Mandal Sinduna Independence Day ga mari lena na pangthokkiba Har Ghar Tiranga ga mari lena chatkhiba khongchat ga mari lena na phondokkhibani Nongada Labor MLA gi yumdagi hoduna lamlai faw chatkhiba khongchat aduda BJP Manipur gi BPN members jauna BJP Lamlai Mandal gi Lusingba Singh Saruk Yaki Thoronga mari lena MLA KS Ibom Sana Makata kibada center na hojik Manipur da tangdu leita ba purakna na ba kanna honari haibasi mayek sengla wafamni lairiba phim asi athuma tamda laksinba yawa phim oidabana mayamna hena awaba thengnabani lairiba phim asida laingak sem badagi tangdu leita ba hana purakpana maru oiri
Hauzik lan asi aroiba oidribana lengak sembada mapung phab oiroi maram asina majority number lairabasu hauzik lengak semnanaba hotnadribani hauzik center da laiba lengak na Manipur gidamak afaba kaya tori Manipur miyamna pamba ILP chana halakle border fencing war footing da thabak tori reserve forest kananaba Manipur lengak na hotnarakpa mitop khandok nanaba hotna riba pumba sagotuna lakli center na aikoigi fananaba kaya torokpana aikoina haiba yaba wafam karisu leitri kanagumba kharana aranba PAODA yufam oirga kuki singi tokhaiba lambi ama semnanaba honabada center na sagot le haina sandokpasi laibakti bani lo na yadaba thabak amata center na Manipur da tawrok kadaba latte karigumba Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna tawrok labadi BJP Manipur amadi MLA singna yengduna leigedaba natte adugumba film adu laklabadi imalai bakki damak lepkani mayamgi apambagi Mayok tabak amata taruk tribuna center na local iba tabak thorom sing da aikoi puna sogot minna batangai fade haike state sigi people sing da sokadaba state sida sokadaba do tawra agadi kanano werga su modi na hero so koy yaro koy tawdom thoko pun mak tawri aduna situation si yamna luba haibada ne yam delicate oiba pot ngata ne tawrisi aduna koi tawhum thokoi thok punamak tawri National Library Librarians Day 2025 ki thorom pangthok ki boiloyana free little library take a book live a book su ngasi Central Library James Hall da launch tawkre Jan Institute of Medical Sciences ki Central Library na Sinduna pangthok ki thorom aduda James ki Director Professor L Usarani Hospital Asimaki Medical Superintendent Professor K.S. Lokeshwar amadi Dental College James ki Principal Professor Niders di Hagrena mathang sitna Chief Guest President amadi Guest of Honor oina saruk yaki thorom aduga mari leinana James ki Chief Librarian Dr. S. Sophia Rani na Fondorok pada Father of Library Movement in India haina Kangnariba SR Ranganathan gi Chamaga Kuntrahom doi Shubam Pok Kumon Gamari Lena Sahi Kudingi August Tarnithoi Asibu National Library Day haina Palan Tauduna Lakli Loyana Ngasi Hangdok Liba Library Asi Kanagumba Amana Lyric Wai Vanatraga Pava Lakma Matamda Lyric Ama Thanam Gadabani Masina Knowledge Sharing gi Wakalon Jalhalibani COVID-19 ki matamda front line da laikhiba singna thengnakhiba awa ana COVID na maram oiduna awa bata khiba imung manung amadi matam aduda tawkhiba donation kaya newspaper singdagi headlines da yawkhiba sing adu photo gallery da loinana newspaper clipping oina thorom asiga mari lena fonglagani haina haike अखोगी लाइक अखोगी लेजब ngam-daba अखोगी से academic रसिया doctor says the voluntarily doctor mayam ama says the even satra su says the donate mayam tawba lai adubu ai isamak su like in sijabagi ko aina su mayam ama says the adum donate tawre yum da laiba ai Father of Library Science ni Hainari Padam Sri Dr. S.R. Ranganathan gi Chamaga Kuntraum doi suba mapok numit kamari lena library degi thorom Kaishampat Nidaipat su thekta laiba State Central Library da pangthokre Department of Art and Culture Government of Manipur gi makhada laiba State Central Library amadi Manipur Library Association ga punna kosamnaduna State Central Library Imphal gi auditorium da pangthokpa thorom aduda Art and Culture Government of Manipur Deputy Secretary Assem Rangina Chano, Manipur Library Association, Malagi President R.K. Rameswar Singh, Amasung Art and Culture Government of Manipur gi Director G. Dhamdas na Thoy Mitung Thoromapu Amadi Akana Mitung Oina Saruk Yaki Thorom Aduda Hoyathong da Laiba Relief Camp Kim Hut Singh da State Central Library gi Maike dagi Laiba Mahiro Singh da Lyric Singh Kusinaki Pokpada ngai bangang singbu masamo fana thamnana ba hona bada apokpi mamagi komlang tha taruk phawa ningthina pithak pio haina Health Services Manipur gi Director Dr. Chambo Gonmai na phongdorokli
Wafam Masingasi, Directorate of Health Services, State Health Society, Amadi National Health Mission Manipurna Sinduna, prioritize breastfeeding, create sustainable support systems, Haiba Hiram the state level, launching of World Breastfeeding Week 2025 Kitharam Ama, Lampel Patlaiba Ima Holda Pangthok Kiba Thorum Aduga Mai Lena Fondo Kibani, Thorum Aduda Health Services Manipurgi Director Dr. Jambo Gwanmai, Family Welfare Services Manipurgi Director Dr. N. Hemant Kumar, Director Amadi Services Manipurgi Additional Director Dr. Binona Matang Sina, Chief Guest President Amadi Guest of Honor Singh Oina Yaki Bugaloina, Director Dr. Jambo Gwanmaina, Makata Aduna Hai Pok Padangaiba, Angang Singda Tha Ama. Mapung hek Parakpaga, Imung Manungi, Mio Singna, Pija Pitak, Toriba Asi, Yariba Makai, Tobigano, Pigliba Angang Adu Masamo Fana, Tamnanaba, Hotnabada, Apopimagi, Komlang Tataru, Power, Nitina, Pitak Pirabadi, Angang Adu, Masa Paba, Angang Ama, Soidana Oigani, Loina Tataruki Matunda, Angang Aduda, Masio Bachinjak, Pijaba Horabasu, Mamagi, Komlang, di Sahi, Ani Fawa, Pitak Patangai Fade. Amadi Malayang Mapam Kaya the Pigli Bagang Kaya Ninkina Sena Hoda Badagi Sibagi Chang Wang Labasil Manipur Dadi Masigi Chang Asi Chada Mari Oi Maramdi Pigli Bagang Singbu Niktina Ngak Sen Bagi Tabak Asi Lamdam Asi the Laiba Mama Obi Singna Hen Badagini Hansu Fondoki. Why the Maru Web Nina? And I'm so happy to say that Manipur say infant mortality as a Angamacha Shibise Marida the 4 day old Aduga Ate the state that the Yam Nasuwangi Adugo state that the only Chatli Bahandak Sahi Sida Nongkana Sukiba Amadi Watam Sangna Yangshin Bidana Lakpana Kakchingi Lomi Singi Kwadi Maru Oirba Kakchingi Itay Lokong the Ising Piriba Sekmai Turel Matakta Saba Dam Dagi Kakching Itay the Ising Kairakpam Giwal Adu Namta Kibadagi Orakliba Pibam Asibu Atuamatamda Semjan Sajinduna Lomi Praja Singna Mai Mipainariba Asi Kohanaba Ngasi Itay Maru Committee Amadi Minor Irrigation Department Engineering Team Amana Dam Asida Satuna Punna Yangshin Minakre Yangshin Kongchat Aduga Mai Lainana Kakching Itay Committee gi President Y Achobana Pongdorok Pada Itay Dam gi Hojek Orakliba Pibam Yamna Soksilakliba Asi Mari Lainaba Langaki Department Oirba Minor Irrigation Department the Committee Asina Kan Taksin Ba Amadi Department Asiki Secretary KHS Robert IS Ka Unaraba Matungda Mahaki Pauta Matung Ina Minor Irrigation gi Executive Engineer TS Dayananda Masamak Yauduna Kudong Tinai Oirba Mapam Asi Yangshin Minabani Hojiki Oina Tangai Fadana Sem Sabagi Natana Mapam Asibu Kananaba Kanba Yanabidama Kintakriba Mapam Asi RCC Toruna Semlagani Masigaloyana Dam Asibo Amuk Semlin Sajananba Estimate Tawira Uhaina Secretary na Takpir Pagimatung in a department staff Yauna Asigi Yangshin Asi Chatpani Asumna Langaki Department na Matam Sana Mateng Pangbirakpa Amadi Yangshin Birakpa Asibo Kakching Itay Committee na Marilainaba Kudingapo Tagachari Haina Supondoki Ngasigi Kongchat Aduda Kakching Itay Committee Secretary KSS Ramcharon Amadi Committee Asagi Maru Oiba Executive Member Sing Su Sarukyaki Secretary na Magi Wakalon Hadabidana Tobirakasya Kakching Itay Committee na Todunina Omata Tagasay Loyana Makatarapa Tawado Tabuk Mayamasu Kuso Shodam Gito Birkani Hagado Kakching Itay Committee na Amadi Pazagi New Koina Magi Taraptagi Hagatsabatu Konosabi. Thank you. Lamaydong United Clubs Organization Lamaydong Lukogi Executive Member Oramba Samom Megachan Ramaitei Jahi Kuntrani Toy Apopalai Kidraba S Nava Lamaydong Maning Awang Lekaida Laibana Ngarang August Kitang Taramatoy de Kankau Dana Lekidabada Lukogi Atuan from Amangasi Pamdana Awa Pundokre.
ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯤꯅꯤꯠ 3 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯊꯧꯅꯤꯖꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯂꯤ इंडियादगी पोसिलक्प पोलमसिंगदा टैरिफ चाद यांखै लौगनी हाइना लाउथोकी बदगी मालेमगी ओइबदा मिसिंग ख्वाइदगी याम्बा लेबा अमा ओइरिबा इंडियागी मैन्युफैक्चरर्स सिंग अमदी यूएस क्लाइंट दा ब्रजताबगुमना थोकले हारि फुरित पुथोकपा गोपाल दास एक्सपोर्ट्स ना हाइखिबदा मखोगी पोटोकी चाद यांखै दी यूएस दा थाई गोपाल दास ना मैनेजिंग डायरेक्टर ना टैरिफ चाद यांखै लौख्रबदी कारबार तौबा ngamnaroi interim branch singna Vietnam Sri Lanka amadi Bangladesh ta chatpatabani US president na India dagi US ta pusilakpa polam singda tariff चाद यांखै लौखिबा asina leibak asigi import चाद kunmanga August 13 tagi lobutare hairi जम्मू एंड कश्मीर की पहलगाम चथखिबा टेरर अटैक की मतुंगदा इंडियाना पाकिस्तान गा यानखिबा इंडस वाटर एग्रीमेंट अदु इंडियाना चनहंदना मेथादगी थमलखिबनी हायरबा एग्रीमेंट असि चनदना थमलबदी लेबा अनि बरक्त लैदरिबा मरी हेना टेंशन वखलकनी अमदी न्यूक्लियर रेहोटर फॉरवा चंगछिलकबा याय हायना पाकिस्तान टॉप लीडर सिंगना फोंदोखरे पाकिस्तान की Foreign Office na फोंदोखिबदा लेबाक अनिना इंडस्ट्रियल इसिंगी यानाबा सोइदना चनहनबा सोइदना थबक लौखलकनी अदुगा कोर्ट ऑफ आर्बिट्रेशन ना इशू असिदा पीरिबा राय अदुसु तराम ओई पाकिस्तान की आर्मी चीफ असिम मुनीर ना न्यूक्लियर स्ट्राइक चथगनी हाइकी अमदी हानगी फॉरेन मिनिस्टर बिलावल भुट्टो जरदारी नसु इसिंग येनबगी वफमदा इंडिया दा लौरिबा फिबम असिदी लान होवनी हाइकी सानबगी पाउ इंडियन आर्मी अमदी मणिपुर लेंगाका कुसम नदुना इम्फाल की खुमन लंपाक मैन स्टेडियम द चथरीबा चामग कुंथ्रामरी सुबा दुरान कप की ग्रुप एफ की अरोइबा मैच ओइनंगसी सानकिबा मैच ता तिदिम रोड एथलेटिक्स यूनियन ट्राउ एफसी अमदी इंडियन नेवी एफटी अनीना अकनबा मोंग द लंबा तौनदुना सानकिबा मैच अदुदा इंडियन नेवी ना तिदिम रोड एथलेटिक्स यूनियन ट्राउ पंजल अनि अमदा माइथीबा पीखरे अरोइबदा मरोय पाउ अमुहन्ना ओवन खुनाई अमगिदमक नहा सिंह थौना हाप मथौ ताई हाइना मणिपुरी गवर्नर अजय कुमार भलाना फोंदोखरे इंडिया की हुमरा मपलक सुबह इंडिपेंडेंस डे का माओइनना मणिपुर की तोंगान तोंगान मफम सिंह हर घर तिरंगा की थोरम सिंह पांथोकनरी लोइदना इंडिया की पुसलक पोलम सिंह टैरिफ चाद यांखै लौगनी हाइना लाउथोखिबदा इंडिया की मैन्युफैक्चरर सिंह अमदी यूएस क्लाइंट सिंह अवाब मायोकनरी हाइरी ngasigidamakta di paudam pijaba matang asira loisinjare mejang tabir ba khwai puno pu amuka hanna khurumjari